Naharolgi Khonjel Thorum tabiribasingbu Thoungambi Irom amadi Chaplina Maisnam na taramna okjari ngasigi thoramda puduna lakjari drugs ki cheithenga mari leinana akhanana semjaba thoram asigidamakta Narcotics Anonymous ke mihut sing amadi imung manung singa unajari ai drug user ama oirami ai giming Anthony kawe ai chu hana ni sacharan ba chik phagalak lebe edig amane ai se tokpa sahi aniga tha aniga numit 30 ni sore ngasi se ai mi gok tong gawe aduga ai chu phagalak lebe edig amane Narcotic Anonymous ki member amane ai chu sahi amaga tha 13 dumaina sujale ai giming snaton ai chu nisada gi sengna sumna lairi hoji bhogi doin ai chu Narcotic Anonymous ki member amane aduga ai gi wena nisa tokpa je ngasi sahi aniga tha 3 chapchana mapung phari ngasi se ai giming Priyananda kawe ai chu hana nisa senar ma miyo amane hajik sinna lepaga leiro matungda ayo jik sahi amaga thani pan mapan changchale sumai thamse ai su punsisida asumna orakani haiba thoina khanjaluba tawkide matamduda karamna aihakna asigumba lambi asida changkhiba taminasi ai goina nisha sina ba hawke je ai ju pinga de ismaina nisha je charuge aduga ngausanruge fattaba mi mogi habagi poti kesu laga de hawpa oidabai da aduga pinga de gi yamna waba kaigumba khara adum mayamma family gi mayamma thingnaga lai hadi laita laigi oiba suma mayam thingnaga lai adumaina aingonda angang degi phio mayam da urakanda like tamningdaba dagi school makta ka sumaina yumda wabanina free tibagi adum exam thamda am lepa aduma mayam hakthengna lakpa adumaina lakanda aingonda paisa yam taningbagi ithilama aingonda phawgi bai tai aigi oina like tamma yam nganna tokhi aduga paisa tanbagi lambi sida sumaina khongdare makhan makhan gi thabak mayam sure adu yumgi waba adu laita lai mayam je mateng panga lakpa da imagi sumaina mateng se mayam panga lakanda ngasai aingonda fattaba khaigada kai makhara aingonda koksida fattaba rom doina lokshan gi bai tai haidi aise responsibility je family gi aina yam chauna lawre habagi mo amada aingonda moina wangang ngammaroi habagi khudong chaba ma lawrakanda tamna aise ai aninga pamba haidi ai yumda hanjandaba ngawa degi chatpa imanaba makhan pulakpa sigum mayam je toroga lakpa tai mai lakanda di sum moina nisha do sinara kanda moina taw mo taw nuaiba mayam do ai gi mit mangda su uramnina ai su moida dum khara tawge khutke gaina hairaga tawba dum hogi bai tai ai gi wena su yam ngan na nisha je dum chare hai tare je ai nisha charakpagi thoidokpa hawrakpham nungaitaba thokdo wathok ka thokiba kasu thoidokpa leite ai gi punba imanaba sing inkhalakpagi hai tare adum nisha chaba hongnaba kansida moina kumai harau nungdanga chatpa che thakpi chaba tawse ai yam yawning hai tare yawningagasu yumda khwai last nai ni ton tole aduna maram ai ima ga dum tuminare yam chawa bok tuminare college car dum tuminare aduna ai je imana mayamna thakpa khotpa se he yawningagasu dum yaw phangda ba tare adi yumda sanga ga di khangani yumda khangbu khangadi yambam su lei adagi iche sing mayam lei ana sai chani sigi akiba mayam si lei sina iche dum khanga lakpa hai tare adubo sum pulakpa gi matung ina laikai gi yambam dagi je dum drugs intro to ba tare mana ai di yawde khote haba po se masu khanga kan mana hangi kai nangdi kai miawde mayam chak chana su yang gyan ta bai ta ai maram do ina si maram gi ni cha dre chi na ha kan si da mana sigumba ma lai ha na drugs engon intro do engon khangan bi adu nu mi si da ai se drugs sai ham boina test to we adu kan si da ai se yam nungai gi bai ta yam nungai gi bai di ai gi da makta oina ga semak page ni sa gi ta ta ina yam harau jana sa gi yam su angang oe matam do khang bu su lai ta ta ai ni sa se sibo khangdana sa gi ni sa se tok pu da wai sibo khang gi adum nong phadok charame adugi matung ina tamna sum charambadagi sum makhan sini sase charaga drug chab je sumaina horokhi bai ta isa chab ki bagi mong se ai se matamama imai pana like tamba thabi eta ai se thola matung ai se matham khara tabom khangdadana leigi sigi leingai manung sida ai se adugi matik mama ampa ma oibagi tham jaramba asasing do loina mak thugai matungda aina aigi imanaba makhak lei sigi imanaba siga pullur kan sida hai tare aduduga matamduda aina khalu se ibani se paisa su khar paina ba adai kenu su tongna ba si yola kenu tawchi khochi gaina sumaina hainar matungda ibani se hana dai ju senarakta mo oibini na haitai yon thok yon jin je karai di yon doino kamain tawdoino matamduda khalluri ba wakhaldudi sumna khaki paisa du paining du gakki ai yola kenu tawgi khotki gaina khan ba haitai aduga khoina ju amukta ju thengna ba amukta ju udri pot oibini na yon phom je khangi dabadagi adum lei sada dum leisala kanda adum yon gidre adudi yon gidabadai di ibani na oina loi namak
ꯆꯥꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯆꯥꯊꯣꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯄꯣꯠꯇꯨ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯑꯦꯗꯤꯛꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯅꯤꯁꯥꯁꯦ ꯌꯥꯝ ꯉꯟꯅ ꯆꯥꯔꯛꯑꯦ ꯅꯤꯁꯥꯁꯦ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯆꯥꯈꯤꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯈꯪꯍꯧꯗꯅ ꯄꯥꯏꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯟꯅ ꯇꯣꯛꯈꯤ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯒꯤ ꯑꯗꯨꯝ ꯑꯋꯥꯕ ꯄꯨꯔꯛꯈꯤ ꯑꯗꯨ ꯑꯋꯥꯕ ꯄꯨꯔꯛꯑꯒꯁꯨ ꯉꯁꯥꯏꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯛꯄꯒꯤ ꯅꯥꯄꯟꯗꯨꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯛꯇ ꯊꯦꯡꯅꯕ ꯅꯤꯁꯥ ꯆꯥꯔꯛꯄ ꯋꯥꯈꯜ ꯐꯥꯗꯕ ꯉꯝꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯅꯤꯁꯥꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯌꯧꯅ ꯆꯩꯅꯥ ꯄꯤꯔꯛꯀꯅꯤ ꯆꯩꯊꯦꯡ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯝꯇꯁꯨ ꯑꯗꯨꯝ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤꯀꯨꯞꯁꯤ ꯌꯧꯔꯀꯥꯟꯗꯗꯪ ꯈꯪꯖꯕ ꯋꯥꯅꯤ ꯆꯥꯔꯤꯕ ꯃꯤꯁꯛꯇꯨꯅ ꯑꯋꯥꯕꯗꯨ ꯐꯪꯉꯀꯥꯟꯗ ꯈꯪꯕꯗꯨ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯁꯤꯁꯦ ꯆꯥꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯆꯥꯔꯤꯕ ꯅꯤꯁꯥ ꯃꯇꯝꯗꯨꯗꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕꯗ ꯃꯥꯅ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯅꯤ ꯀꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯗꯨꯝ ꯆꯥꯔꯛꯑꯦ ꯃꯔꯥꯏ ꯆꯥꯏꯊꯈꯤꯕꯁꯨ ꯑꯗꯨꯝ ꯈꯪꯍꯧꯗꯕ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯅꯤꯁꯥ ꯆꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯏꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯈꯟꯊꯕ ꯉꯝꯍꯧꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯈꯤꯕ ꯑꯗꯨꯗꯨꯅ ꯑꯩ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯋꯥꯔꯔꯣꯏ ꯑꯗꯨꯝ ꯃꯛꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯆꯥꯔꯛꯈꯤꯕ ꯑꯃ ꯑꯣꯏꯌꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯎꯕꯤꯈꯤꯕ ꯑꯩꯈꯣꯏꯗ ꯀꯔꯝꯅ ꯉꯥꯡꯕꯤꯈꯤꯕ ꯍꯣꯏ ꯑꯩꯒꯤ ꯏꯔꯥꯜ ꯍꯥꯏꯕꯕꯨ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯨꯕ ꯑꯗꯨꯅꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯁꯨ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯈꯤꯗꯕꯗꯤ ꯅꯠꯇꯦ ꯁꯃꯥꯖꯅ ꯑꯩꯈꯣꯏꯗ ꯌꯦꯡꯕꯤꯕ ꯃꯤꯠꯌꯦꯡꯁꯦ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯈꯦꯟꯅꯅ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯆꯥꯔꯨꯔꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯑꯐꯕꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯗꯨꯅ ꯇꯞꯅ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯆꯥꯔ ꯃꯇꯨꯡꯗ 2004-05 ꯁꯤꯁꯤꯗ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯁꯥ ꯊꯤꯡꯕ ꯁꯪꯁꯊꯥꯟ ꯑꯃꯅ ꯐꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅ꯭ꯌꯨꯁꯄꯦꯄꯔꯗꯒ ꯍꯥꯞꯇꯣꯛꯇꯅ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯦ ꯍꯥꯟꯅ ꯆꯠꯆꯔꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯗꯣ ꯂꯣꯏ ꯀꯥꯏꯔꯕ ꯍꯥꯏꯗꯤ ꯄꯨꯜꯂꯝꯃꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯛꯇꯕ ꯆꯪꯍꯟꯅꯤꯡꯉꯛꯇꯕ ꯄꯨꯟꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯩ ꯂꯥꯛꯇꯥꯔꯒꯗꯤ ꯃꯔꯝ ꯑꯃ ꯄꯤꯁꯜꯂꯒ ꯁꯠ ꯀꯥꯏꯅꯈꯤꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯏꯆꯦ ꯀꯧꯅꯈꯤꯗꯕ ꯌꯥꯎꯋꯦ ꯑꯩꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯀꯧꯕꯤꯔꯛꯇꯕ ꯆꯪꯉꯛꯀꯅꯨ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯃꯆꯥꯅꯨꯄꯤꯅꯒ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯃ ꯅꯪ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯅꯣꯏꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯏꯃꯥꯁꯦ ꯏꯁꯧ ꯂꯥꯡꯕ ꯍꯧꯋꯤ ꯑꯅꯥꯕ ꯍꯧꯋꯤ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯀꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯄꯣꯠ ꯑꯩꯒꯤ ꯐꯦꯃꯤꯂꯤꯃꯛꯇꯁꯨ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤꯅ ꯑꯗꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯋꯥꯈꯜꯁꯦ ꯒ꯭ꯌꯥꯟꯁꯦ ꯈꯤꯇꯪ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯌꯥꯝ ꯐꯕ꯭ꯔꯥ ꯀꯥꯏꯅ ꯑꯩꯉꯣꯟꯗꯗꯤ ꯈꯟꯈꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯐꯨꯈꯤꯕ ꯅꯨꯡꯗꯥꯡꯗꯒ ꯑꯗꯨꯝ ꯌꯥꯝ ꯊꯤꯅꯒ ꯐꯨꯈꯤ ꯍꯥꯏꯗꯤ ꯂꯥꯏ ꯃꯥꯡꯗꯒ ꯑꯩꯁꯦ ꯄꯨꯔꯒ ꯋꯥꯁꯛꯍꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯒꯦ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯤꯁꯥ ꯆꯥꯖꯔꯒꯁꯨ ꯏꯀꯥꯏꯕ ꯃꯌꯥꯝ ꯑꯃꯗꯤ ꯄꯣꯛꯂꯛꯈꯤ ꯆꯦ ꯑꯍꯟꯁꯦ ꯈꯔꯁꯨ ꯁꯥꯊꯤꯌꯦ ꯃꯥꯅ ꯐꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯐꯨꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯨꯔꯀꯥꯟ ꯈꯤꯇꯪ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕ ꯈꯔ ꯄꯣꯛꯈꯤꯗ ꯑꯗꯨ ꯇꯥꯔꯒꯁꯨ ꯅꯤꯁꯥꯗꯣ ꯆꯥꯔꯤꯕꯅꯤꯅ ꯋꯥꯈꯜꯗ ꯑꯗꯨꯒꯨꯝꯕꯩ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯝꯃꯒꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯅꯤꯁꯥ ꯆꯥꯁꯟꯕꯩ ꯋꯥꯈꯜꯁꯦ ꯂꯥꯛꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯆꯥꯁꯟꯈꯤ ꯃꯇꯝꯗꯨꯗ ꯑꯗꯨꯗꯨꯅ ꯂꯩꯀꯥꯏꯅ ꯑꯩꯉꯣꯟda ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯕ ꯁꯃꯥꯖꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯌꯦꯡꯕꯤꯔꯝꯕ ꯃꯤꯠꯌꯦꯡꯁꯤꯡꯗꯣ ꯑꯩꯅ ꯃꯔꯤꯁꯦ ꯂꯣꯏ ꯊꯥꯗꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝꯅ ꯀꯥꯎꯕ ꯉꯝꯗꯕ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯑꯉꯥꯡ ꯑꯃ ꯃꯃꯥꯁꯤꯅ ꯆꯠꯈ꯭ꯔ ꯇꯥꯔꯒ ꯈꯣꯡꯀꯠꯂꯀꯥꯟꯁꯤꯗ ꯅꯤꯁꯥ ꯆꯥꯕꯒꯤ ꯐꯖꯗꯕꯗꯨꯅꯤ ꯁꯅꯥꯁꯦ ꯃꯅꯥꯁꯤ ꯇꯠꯂꯒ ꯑꯉꯥꯡꯁꯤ ꯃꯈꯥ ꯇꯥꯔꯀꯥꯟꯗ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯨꯗ ꯁꯅꯥꯁꯤ ꯄꯥꯜꯍꯧꯔꯒ ꯑꯩꯉꯣꯟꯗ ꯁꯅꯥ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡꯗ ꯃꯤꯡꯆꯠ ꯑꯃ ꯄꯤꯔꯛꯈꯤꯕꯗꯣ ꯑꯗꯨ ꯃꯇꯨꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯃꯥꯖꯇ ꯑꯩꯅ ꯑꯩ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯅꯠꯇꯕ ꯇꯁꯦꯡꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯆꯥꯕꯁꯤꯗ ꯁꯨꯃꯥꯏꯅꯐꯥꯎ ꯌꯦꯡꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯈꯤ ꯍꯥꯏꯅ ꯁꯤ ꯈꯛ ꯊꯝꯖꯒꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯣꯏꯒꯅꯤ ꯈꯟꯅ ꯌꯥꯝꯅ ꯋꯥꯅ ꯈꯪꯖꯈꯤ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛ ꯃꯁꯤ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯨ ꯈꯟꯈꯤꯗꯕꯗꯤ ꯅꯠꯇꯦ ꯋꯥꯁꯛ ꯀꯌꯥ ꯁꯛꯈꯤꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ ꯇꯣꯛꯅꯤꯡꯕꯁꯦ ꯌꯥꯝ ꯐꯖꯅ ꯐꯥꯎꯋꯦ ꯅꯨꯡꯗꯒꯤꯁꯨ ꯐꯥꯎꯋꯦ ꯉꯁꯤ ꯆꯥꯔꯒ ꯍꯌꯦꯡꯗꯒꯤꯗꯤ ꯆꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯈꯟꯕ ꯋꯥꯈꯜ ꯃꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯆꯍꯤꯗꯤ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈꯤꯕ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯆꯥꯔꯛꯄꯁꯤꯅ ꯅꯨꯄꯤ ꯊꯤꯔ ꯃꯇꯨꯡꯗ ꯏꯆꯥ ꯂꯩꯔꯦ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯥꯏꯌꯦꯡ ꯁꯪ ꯑꯃꯗ ꯂꯥꯏꯌꯦꯡꯗꯅ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯌꯥꯝ ꯍꯣꯠꯅꯩ ꯑꯗꯒꯤ ꯊꯣꯛꯂꯛꯑꯅꯤ ꯊꯥ 6 ꯐꯥꯗꯕꯤ ꯊꯥ 3 ꯐꯥꯗꯕꯤ ꯁꯤꯃꯛꯅ ꯑꯩ ꯇꯣꯛꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯇꯥꯔꯗꯤ ꯌꯥꯝ ꯐꯖꯅ ꯇꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯝꯗꯦ ꯉꯝꯗꯕꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯏꯊꯟꯗ ꯁꯤꯖꯔꯒꯦ ꯀꯥꯏꯅ ꯈꯟꯕ ꯋꯥꯈꯜꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯁꯦ ꯀꯥꯟꯅꯔꯔꯣꯏꯗꯕ ꯃꯤꯅꯤ ꯑꯩꯁꯦ ꯏꯊꯟꯗ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯏꯊꯟꯗ ꯁꯤꯖꯕ ꯉꯝꯕꯒꯤ ꯊꯧꯅꯥꯁꯨ ꯍꯦꯛꯇ ꯂꯩꯇꯕ ꯁꯤꯔꯒꯦꯅ ꯈꯜꯂꯒꯁꯨ ꯁꯤꯖꯕ ꯉꯝꯗꯕ ꯌꯥꯝ ꯄꯥꯡꯗꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯅꯤꯁꯥ ꯂꯧꯕ ꯆꯠꯈ꯭ꯔꯤꯉꯩ ꯍꯜꯂꯛꯄꯗ ꯏꯆꯥꯅꯨꯄꯤꯅ ꯒꯦꯠꯇ ꯚꯦꯟ ꯉꯥꯏ ꯂꯩꯔꯝꯕ ꯑꯩ ꯍꯟꯖꯜꯂꯀꯥꯟꯗ ꯀꯧꯕꯤꯔꯛꯇꯕ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯂꯩꯈꯤꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯅꯤꯁꯥꯁꯦ ꯆꯥꯔꯔꯣꯏꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯁꯨ ꯀꯞꯄꯒ ꯈꯜꯂꯦ ꯑꯗꯨꯝ ꯌꯥꯗꯦ ꯅꯣꯡꯉꯥꯜꯂ ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯑꯗꯨꯝ ꯆꯥꯏ ꯅꯤꯁꯥꯁꯦ ꯑꯩꯅ ꯇꯣꯛꯅꯕ ꯍꯣꯠꯅꯕꯁꯦ ꯑꯃꯨꯛꯇꯪ ꯅꯠꯇꯦ ꯑꯩ ꯆꯍꯤ
kaya ama dum tokna bona gi tasengna angakpa mati phawai tokna phona bose kayam tokninge ke hai kanjida ai sira ge hai bagi condition je bok sapsana haide wakhalon je lepa kanda aina khanjara pase ai kaidodino ai nisa je tokpa ngamdre ai gi nupi ade ai gi isa ga ai gi isa ga je mina kari haina gini habi wakhalon je ngasai gi kahani fatana khanjalak pai tare mina hayeng nisa sabagi mama masa ni khoni har ganda adai di mai nupi ni adu du har ganda sam wan hingdo mote moi kai ke lai ja horjanu kaina ai je atheng badaga dum ai je thauri ya laga sijar ge kaina ga je thauri ga pairaga bodum sat pai tare adu bu ai gi loina binna mana aingon daga pharaga kappaga haidare adu babudu sun tokpa ngamde adugi matungda su amu yam wana honai mana adugo honara kanda aije kaimta saroi any amok season adana nubit humni je aije phamungda taro wolaga lai aigi humni subaji lantho ki taraga di aije adun nisa do sada bagi chance ti lairam gadamni adubu ngasai gi adugi ek sat khma ek sat khikan zamana phau tak pa sat khige talak sida aigi ngasai gi saning ba kaubani na matam mayam do khangaga numini ni sa amok sadana wana khanga kanduda adugi matam do yora kan dai amsu theta sasan gi bai tare aigi wakhal khakchang pungmak loina khuding mak tamana loina laksala laigina misaj da ge engon lan thokpangam da mi haiba dum adum oigi ba tasengna isagi aim sirage kaina lepa isi jo aigi wakhal lo je ama bahubam jarak tre habi khange aduga ngasai gi tasengna nisadu gi magi nungai ba kik tu khaki phangna bagi sarage haiba khalakte tunba apamba yora kan dadi si iban nari ba tawri ba mayam kayamuk yamna phatage haiba sida babuda ai isa adugi masa sagat bagi angang pikraba dugi masa sagat bagi hidak leibase aigi wakhal sida ihan han ba balak oina ngala ise sigi paisa jina ihan ni sadu saru raba hidak leigi do paisa do ai ni sa sa thoe taseng ngai rakanda aduga magi su leirak taba yadu mama na somda ngai raga leirini aina ni sa sa thoga mingonda kaptra law na tawga hidak tu leiraga ai nuksi graba isa do baw dagisu ni sa je tok no da ngamde nisajna mang tharaga dum lakhiba moi ai gi oina toknabagi pambai je thibase makhal myam thi ahamba aingonda center da gumba layang bagi khudong sa je phangdringai matamda detox tawraga yumda lei hidaguli je imana leirakanda ka sida thonjalaga hidaguli je pisaraga thamba ado dumai tawra yenge adusu dum yenge aduga lamdaga sum nisha phangdaba jaga ne kaina haraga lamara pamdaga chatlaga yengsu dumai yeng paida mana chalura kanda su mahong khudimokta adum loimak phangaga layam baida engonda addiction haba laina jina engonda na kanda physically mentally spiritually da phadana kahela kanda tokning bagi apam jile kanda su ngasai gi physical da ngasai gi nisa sinai ngai da nuaiga nisa do nong machak tamda yam waba engonda khuru da chikwa dei laiba ngamda ba chawa kem ya da nisa do yaudri gudingi ai tume holak ba dei brush tawni ade kai tawni haba gi ai nomagi chatliba miyoba amna chatliba sadaron je nisa do yaudra dei kem taw ngamda ba haida degi ai gi wakhalon sida su nuala ko kana dei kai lawni duga kai chani ai kadai dei lawni kamai tawni habi wakhalon sida dum leiba haida ai aduga aigi thamoi sina su afaba aina tawsi phatte adagi afaba sina sumaina tawdoine afaba sina sumaina chattoine haiga sunga sai aigi physical da warak pa mentally da solak pa da maram ka aigi thamoi da leiba afaba mayam da tawninga ga su tawba ngamda haida afata balambi du dum chat pai da sumaina tawraga lai aduga marak sida aingonda nisa sina kaihale wahale soale habji su khangdabra haiba makti nate du na mayek sengna dum khangaga su ai upai laita haida dum hanjan sumaina sore ga lak pai ta sumaina thamgi mate aina asumna wakiba thengnakiba pumnamak ase hoi aibudi aina tawjabagi aina phangjabani aigi iralni haiba ai isani yajari masida aina hena nungai zakitaba hairabadi maral karisu leijadraba aigi imung manu aina khwaidagi su hena nushijaribi aigi ima macha ai hapu sangsara si masak khangan bire aibu chawna basu yokpire adubu macha aina maram oiduna mara leijadraba imana miyamangda macha aigi haktakta ikaiba kaya nangkiba macha kaubanina imana aibudi nungshi haiba aisu khangi aina maram oiduna imana thengnakiba awaba aisu khangkidabadi natte
ꯑꯩꯒꯤꯗꯤ ꯑꯃꯈꯛꯇꯪ ꯅꯠꯇꯦ ꯃꯁꯤ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯄꯨꯔꯛ ꯌꯥꯏꯃꯁꯤꯅ ꯗ꯭ꯔꯒ ꯀꯣꯏꯔꯦ ꯑꯍꯟꯁꯤꯅ ꯑꯜꯀꯣꯍꯣꯜꯁꯦ ꯁꯤꯖꯤꯟꯅꯔꯛꯑꯦꯀꯣ ꯄꯨꯂꯞ ꯑꯗꯨꯒ ꯑꯍꯨꯝꯁꯦ ꯆꯥꯔꯛꯑꯦꯕ ꯏꯃꯨꯡꯁꯤꯗ ꯑꯗꯩꯗꯤ ꯑꯩꯁꯦ ꯀꯩꯗꯧꯏ ꯈꯪꯉꯕ꯭ꯔꯥ ꯃꯤ ꯃꯤꯔꯛ ꯇꯤꯟꯔꯛꯇꯦ ꯏꯄꯥꯝ ꯆꯠꯂꯛꯇ꯭ꯔꯦ ꯁꯥꯒꯩ ꯑꯃꯇꯒꯤ ꯕꯥꯇꯣꯜ ꯇꯧꯕ ꯑꯩ ꯊꯣꯛꯇ꯭ꯔꯦ ꯃꯄꯥ ꯆꯠꯍꯟꯗꯣꯏꯅꯦ ꯑꯩ ꯁꯨꯡꯊꯣꯛ ꯊꯣꯛꯑꯔꯣꯏꯀꯣ ꯅꯣꯏꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗꯅꯦ ꯆꯟꯗꯣꯟꯐꯧ ꯊꯤꯜꯂꯣꯏ ꯁꯅꯥ ꯂꯨꯄꯥꯐꯧ ꯌꯥꯜꯂꯣꯏ ꯍꯥꯏꯔꯒ ꯑꯩꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯑꯩꯁꯦ ꯂꯩꯕꯅꯦꯕ ꯑꯩꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯈꯤꯑꯕ ꯑꯗꯩ ꯐꯤꯕꯝꯁꯨ ꯁꯨꯝ ꯁꯣꯛꯆꯜꯂꯛꯑꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯣꯏ ꯑꯍꯨꯝꯁꯤꯒꯤ ꯈꯟꯕꯗ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗꯗꯅ ꯑꯩꯁꯦ ꯁꯤꯒꯦꯅ ꯆꯠꯄꯅꯦꯕ ꯁꯤꯒꯦꯅ ꯆꯠꯄꯁꯤꯗ ꯑꯩꯁꯦ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯁꯦ ꯌꯧꯔꯛꯄꯁꯤꯗ ꯏꯆꯥ ꯃꯃꯥꯟꯅꯕꯅ ꯐꯥꯕꯅꯦꯕ ꯐꯥꯔꯒ ꯃꯣꯏꯏꯃꯨꯡꯗ ꯄꯨꯁꯜꯂꯒ ꯑꯩꯁꯦ ꯈꯔ ꯏꯁꯥꯁꯦ ꯀꯩꯅꯣ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ngамꯗ꯭ꯔꯦꯕ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯀꯩꯗꯧꯒꯦꯅ ꯍꯪꯉꯁꯨ ꯑꯩ ꯈꯨꯝꯕ ngамꯗ꯭ꯔꯦꯕ ꯑꯗꯩ ꯃꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯁꯦ ꯉꯥꯛꯇꯪ ꯏꯁꯤꯡꯒ ꯊꯣꯝꯗꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔ ꯃꯇꯨꯡꯗꯗꯤ ꯃꯃꯥ ꯅꯪ ꯀꯩꯗꯧꯏꯅꯣ ꯑꯗꯨꯗꯩꯅ ꯑꯩꯁꯦ ꯃꯣꯏꯁꯦ ꯑꯃꯠꯇ ꯐꯠꯇꯦ ꯑꯗꯨꯗꯤ ꯑꯩ ꯑꯃ ꯁꯤꯔꯀꯥꯟꯗ ꯃꯣꯏ ꯑꯋꯥꯕꯁꯦ ꯃꯥꯏꯅ ꯈꯪꯖꯔꯛꯑꯅꯤ ꯑꯩ ꯁꯨꯁꯥꯏꯗ ꯇꯧꯒꯦ ꯇꯧꯊꯣꯛꯄꯅꯤ ꯁꯤꯅꯦꯕ ꯃꯣꯏ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦꯁꯤꯁꯨ ꯀꯔꯤꯝ ꯈꯪꯗꯦꯕ ꯑꯗꯣ ꯑꯩꯅ ꯃꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯇꯧꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯌꯦꯡꯉꯣ ꯑꯩ ꯏꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯒꯦꯕꯧ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯄꯥꯁꯦ ꯈꯔ ꯅꯥꯕꯅꯤꯅ ꯅꯄꯥꯁꯦ ꯑꯩꯒ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯝ ꯋꯥꯅꯤ ꯈꯜꯂꯒꯅꯦ ꯑꯩ ꯅꯄꯥꯒꯤ ꯈꯜꯂꯒꯅꯦ ꯑꯩꯁꯦ ꯏꯃꯨꯡꯁꯤꯗ ꯍꯟꯖꯜꯂꯛꯄꯅꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯝꯃꯦꯕ ꯑꯩꯒꯤ ꯏꯃꯥ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯑꯩꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯈꯪꯈꯤꯗꯕꯗꯤ ꯅꯠꯇꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯨꯕ ꯑꯁꯤꯈꯛ ꯅꯠꯇꯅ ꯅꯍꯥꯛꯀꯤ ꯅꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯅꯍꯥꯛꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯪꯖꯈꯤꯕꯅꯤ ꯑꯩꯅ ꯄꯩꯁꯥꯁꯦ ꯄꯨꯕ ꯆꯠꯂꯀꯥꯟꯁꯨ ꯄꯤꯔꯛꯏꯕ ꯃꯤꯗꯨꯅ ꯀꯩꯗꯧꯅꯕꯅꯣ ꯍꯪꯉꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯋꯥ ꯏꯄꯨꯔꯣꯏꯕꯗꯣ ꯅꯤꯁꯥ ꯆꯥꯕꯅꯤꯅ ꯑꯗ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯣꯏꯗꯕ ꯉꯥꯡꯉꯝꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗ ꯄꯩꯁꯥꯁꯦ ꯄꯣꯔꯛꯑꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯩꯅꯗꯤ ꯈꯜꯍꯧꯏꯀꯣ ꯑꯩꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯃꯥꯕꯨ ꯃꯊꯋꯥꯏ ꯀꯟꯅꯕꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯅꯕꯒꯤ ꯂꯝꯕꯤꯗ ꯊꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯃꯇꯝꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯐꯔꯛꯈꯤꯅꯦꯕꯨꯗꯤ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯈꯜꯂꯦ ꯌꯨꯝꯗ ꯆꯠꯂꯁꯦꯁꯨ ꯀꯗꯥꯏ ꯑꯩꯁꯦ ꯉꯝꯃꯅꯦꯅ ꯈꯜꯂꯒ ꯂꯥꯛꯑꯅꯤꯅ ꯏꯄꯥꯝꯗ ꯍꯟꯖꯟ ꯆꯠꯄꯗꯨꯁꯨ ꯏꯀꯥꯏ ꯑꯗꯨꯅ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯑꯩꯅ ꯈꯪꯉꯛꯄ ꯃꯇꯥꯡꯁꯦ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯊꯥ ꯑꯃ ꯑꯅꯤꯁꯤꯗ ꯃꯥꯁꯤ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯛꯈꯤ ꯍꯥꯏꯕꯀꯣ ꯃꯇꯝꯗꯨꯗ ꯑꯉꯥꯡꯁꯨ ꯄꯤꯛꯏꯕꯅꯤꯅ ꯌꯥꯝꯅ ꯑꯩꯁꯦ ꯋꯥꯈꯤꯑꯕꯀꯣ ꯑꯉꯥꯡꯁꯨ ꯈꯔ ꯄꯤꯛꯄꯒꯤ ꯑꯉꯥꯡꯁꯦ ꯊꯝꯕ ꯈꯣꯠꯄ ꯃꯤꯅ ꯂꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯅꯤꯁꯥ ꯆꯥꯔꯒ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯒꯤꯗꯤ ꯑꯩꯅ ꯅꯧꯔꯤꯕ ꯃꯇꯝ ꯍꯥꯏꯕꯁꯤ ꯇꯨꯝꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯅꯥꯏꯗꯅꯀꯣ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯦꯟꯁꯟꯗꯨꯅ ꯏꯁꯥꯁꯦ ꯇꯨꯝꯗꯕ ꯆꯥꯗꯕ ꯃꯌꯥꯝꯗꯨꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯑꯩꯁꯦ ꯋꯥꯔꯛꯈꯤꯑꯕꯀꯣ ꯑꯁ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ ꯃꯇꯝꯗꯨꯗꯒꯤꯗꯤ ꯃꯤꯅ ꯉꯥꯡꯕ ꯁꯛꯄ ꯑꯗꯒꯤꯗꯤ ꯇꯥꯅꯤꯡꯗꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯄꯨꯟꯕꯁꯦ ꯑꯩ ꯏꯁꯥꯗ ꯍꯩꯅꯔꯛꯈꯤꯗ꯭ꯔꯦꯕꯀꯣ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯩ ꯔꯥꯒꯁꯦ ꯑꯩꯁꯦ ꯌꯥꯎꯔꯛꯈꯤꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯅꯤꯅ ꯈꯪꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯛꯈꯤ ꯑꯩꯁꯦ ꯑꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯒꯁꯨ ꯃꯥꯅ ꯑꯗꯨꯝ ꯇꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯋꯥꯅ ꯂꯩꯔꯛꯈꯤ ꯑꯗꯨ ꯂꯩꯔꯛꯑꯀꯥꯟꯗ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯒꯗꯒꯦꯅ ꯑꯩꯁꯦ ꯎꯄꯥꯏ ꯑꯃ ꯊꯤꯔꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯆꯠꯂꯒ ꯂꯩꯔꯨꯔꯒꯦꯅ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯄꯨꯔꯒ ꯆꯠꯂꯦ ꯌꯨꯝꯗ ꯂꯩꯔꯦ ꯃꯇꯝ ꯈꯔ ꯑꯗꯨꯒ ꯌꯨꯝꯗ ꯏꯃꯥ ꯏꯄꯥꯁꯨ ꯌꯥꯝꯅ ꯋꯥꯈꯤ ꯑꯩꯁꯦ ꯏꯇꯣꯟ ꯇꯣꯜꯂꯦꯕꯀꯣ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯒꯤ ꯑꯗꯒꯤꯗꯤ ꯁꯨꯝ ꯏꯃꯥ ꯏꯄꯥꯁꯤꯅ ꯌꯥꯝ ꯋꯥꯅ ꯇꯧꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯔ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯍꯤꯡꯒꯗ꯭ꯔꯥ
ꯑꯃꯝꯕꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈꯤꯕꯒꯨꯝ ꯑꯩꯕꯨ ꯍꯧꯒꯠꯄ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯅꯤꯁꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯌꯥꯗ ꯋꯥꯍꯟꯕꯤꯔꯕ? ꯁꯨꯛꯂꯃꯝꯂꯕ ꯂꯝꯕꯤ ꯑꯃꯗ ꯌꯥꯝꯅ ꯀꯤꯅ ꯅꯥꯏꯇꯣꯝ ꯆꯠꯄꯒꯨꯝ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯃꯉꯥꯜ ꯑꯃꯠꯇꯗꯤ ꯎꯕ ꯄꯥꯝꯈ꯭ꯔꯦꯗ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯑꯩ ꯅꯤꯁꯥ ꯑꯁꯤ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯝꯕꯒꯤ ꯂꯩꯔꯣꯜꯅꯨꯡꯗ ꯑꯗꯨꯝ ꯂꯨꯞꯈꯤꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗꯅ ꯑꯁꯨꯝ ꯂꯩꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯩ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯂꯛꯅꯕꯗꯤ ꯍꯣꯠꯅꯖꯈꯤ꯫ ꯃꯇꯝꯗꯨꯗ ꯈꯪꯂꯛꯈꯤ ꯑꯩ ꯏꯁꯥ ꯅꯠꯇꯅ ꯑꯩꯒꯤ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕ꯫ ꯃꯤꯅ ꯐꯅꯕ ꯍꯥꯏꯔꯕꯁꯨ ꯂꯧꯒꯗꯕ ꯑꯩꯅ ꯂꯧꯗ꯭ꯔꯕꯗꯤ ꯍꯥꯏꯔꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯑꯩ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯅꯤꯁꯥ ꯑꯁꯤ ꯊꯥꯗꯣꯛꯂꯒꯦ, ꯂꯩꯔꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ꯫ ꯀꯔꯤꯒꯤ ꯑꯩ ꯑꯃ ꯂꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯑꯁꯤ ꯋꯥꯍꯟꯒꯅꯤ? ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯆꯕꯁꯨ ꯃꯈꯣꯏꯗ ꯐꯥꯎꯍꯟꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯝꯕ ꯄꯨꯝꯕ ꯀꯣꯛꯍꯜꯂꯒꯦ ꯈꯟꯗꯨꯅ ꯑꯩ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯇꯣꯛꯈꯤ꯫ ꯇꯁꯦꯡꯅ ꯑꯩ ꯉꯝꯁꯨ ꯉꯝꯈꯤ꯫ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯇ꯭ꯔꯥꯏ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩ ꯐꯕ ꯉꯝꯈꯤꯗꯦꯗꯤ ꯊꯥ 2-3 ꯂꯦꯞꯄꯝꯃꯦ꯫ ꯑꯗꯨ ꯉꯁꯥꯏꯒꯤ ꯀꯔꯝꯍꯥꯏꯅ ꯅꯤꯁꯥꯁꯦ ꯇꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯂꯝꯕꯤꯗꯣ ꯈꯪꯗꯕꯅ ꯑꯣꯏꯒꯅꯦꯅ ꯑꯩ ꯈꯜꯂꯛꯄꯅꯤ ꯀꯣꯟꯅ꯫ ꯑꯗꯨꯒ ꯑꯩ ꯑꯅꯤꯁꯨꯕ ꯑꯩ ꯂꯥꯏꯌꯦꯡꯁꯪꯗ ꯆꯪꯉꯀꯥꯟꯗ ꯑꯗꯨꯒꯤ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯑꯩ ꯄꯤꯕ ꯂꯣꯏꯔꯀꯥꯟꯗ ꯑꯦꯟꯑꯦ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯉꯣꯟꯗ ꯆꯪꯉꯛꯑꯀꯥꯟꯗ ꯍꯟꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯕꯅꯤ ꯌꯦꯡꯒꯦ ꯍꯥꯏꯅ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯥꯎꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯪꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯇꯁꯦꯡꯅ ꯅꯤꯁꯥ ꯇꯣꯛꯄꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯇꯥꯛꯄ, ꯑꯩꯒꯨꯝꯕ ꯅꯤꯁꯥꯗꯒꯤ ꯁꯦꯡꯅ ꯆꯨꯝꯅ ꯂꯩꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯎꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯍꯛꯀ ꯇꯧꯕꯤꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠꯀꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯁꯦꯝꯗꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯀꯥꯟꯗꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯤꯁꯥ ꯇꯣꯛꯑꯒ ꯂꯩꯕ ꯃꯇꯦꯛ ꯈꯔꯁꯤꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯥꯏꯊꯣꯡ ꯏꯃꯥ ꯑꯗꯒꯤ ꯂꯣꯏꯅꯕꯤꯅ ꯂꯩꯀꯥꯏꯗ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯃꯝꯗꯕꯗꯣ ꯑꯗꯨꯝ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯗꯒꯤ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯂꯩꯕ, ꯇꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯣꯇꯤꯛ ꯑꯦꯅꯣꯅꯤꯃꯁ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯆꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯆꯠꯅꯔꯣꯜꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯈꯤꯇꯪ ꯁꯝꯂꯞꯄ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯍꯦꯛꯇ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯈꯨꯗꯤꯡꯃꯛ ꯖꯥꯠ ꯕꯤꯖꯥꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅꯆꯤꯡꯕ, ꯃꯤꯡꯖꯜ ꯁꯦꯟꯅꯆꯤꯡꯕ, ꯁꯍꯤꯅꯆꯤꯡꯕ ꯇꯧꯅꯒꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯙꯔꯃ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯒꯤ ꯑꯃꯠꯇ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯗꯨ ꯑꯃ ꯍꯦꯛꯇ ꯌꯥꯎꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯝ ꯅꯤꯁꯥꯁꯦ ꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ ꯑꯃꯈꯛ ꯂꯩꯖꯩ꯫ ꯑꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ: 9366120877 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯛꯅꯤꯡꯗꯨꯅ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯥꯏꯌꯦꯡꯁꯪꯁꯤꯗ ꯂꯩꯔꯤꯉꯩꯗ ꯑꯦꯟꯑꯦꯒꯤ ꯑꯣꯏꯕ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯄꯥꯎꯖꯦꯜꯁꯦ ꯄꯨꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯑꯃ ꯑꯣꯏ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯛꯅꯕ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯩ ꯁꯤꯖꯤꯟꯅꯔꯝꯕ ꯉꯥꯎꯁꯟꯃꯤꯟꯅꯔꯝꯕ ꯃꯌꯥꯝꯁꯦ ꯅꯥꯔꯀꯣꯇꯤꯛ ꯑꯦꯅꯣꯅꯤꯃꯁꯀꯤ 1 hourꯒꯤ ꯃꯤꯇꯤꯡꯁꯦ ꯆꯠꯂꯒ ꯃꯣꯏꯅ ꯐꯔꯒ ꯑꯗꯨꯝ ꯂꯩꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯁꯨꯝꯇꯪ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯌꯦꯡꯒꯦꯅ ꯈꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯆꯪꯈꯤꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯄ ꯅꯨꯃꯤꯠꯁꯤꯗ ꯃꯤꯇꯤꯡꯁꯦ ꯂꯣꯏꯔꯕꯒꯤ ꯃꯇꯝꯁꯦ ꯌꯧꯁꯤꯜꯂꯀꯥꯟꯗ ꯉꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯅꯥꯔꯀꯣꯇꯤꯛ ꯑꯦꯅꯣꯅꯤꯃꯁꯀꯤ ꯃꯤꯇꯤꯡꯁꯦ ꯂꯥꯛꯄ, ꯑꯗꯣ ꯌꯥꯎꯔꯒꯗꯤ ꯈꯨꯠ ꯊꯥꯡꯒꯠꯄꯤꯌꯣꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯁꯦ ꯊꯥꯡꯒꯠꯄ ꯍꯥꯏꯇꯥꯔꯦ꯫ ꯊꯥꯡꯒꯠꯂꯀꯥꯟꯗ ꯀꯧꯊꯣꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯏꯆꯝ ꯆꯝꯕ ꯃꯤꯇꯤꯡ ꯆꯠꯄꯒꯤ ꯗꯥꯏꯔꯦꯛꯇꯔꯤ ꯑꯃꯈꯛ ꯄꯤꯔꯛꯑꯦ ꯑꯩꯉꯣꯟꯗ꯫ ꯁꯨꯃꯥꯏꯅ ꯃꯐꯝ ꯂꯩꯕ ꯃꯤꯇꯤꯡꯒꯤ ꯗꯥꯏꯔꯦꯛꯇꯔꯤ ꯑꯃ ꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯛ ꯇꯧꯔꯛꯑꯦ꯫ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯃꯤꯇꯤꯡ ꯂꯥꯛꯑꯣ, ꯃꯣꯏꯁꯨ ꯉꯥꯏꯔꯝꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯋꯥꯍꯩꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯤꯀꯣ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯁꯥ ꯑꯃ ꯂꯥꯛꯑꯦ꯫ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯅꯤꯁꯥ ꯇꯣꯛꯑꯒ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃ ꯔꯨꯝꯗꯨꯗ ꯂꯩꯔꯝꯃꯤ, ꯃꯤꯇꯤꯡꯒꯤ ꯃꯐꯝꯗꯨꯗ꯫ ꯑꯗꯣ ꯃꯣꯏꯅ ꯁꯦꯌꯔꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯅꯤꯁꯥ ꯇꯣꯛꯂꯛꯄꯒꯤ ꯃꯇꯥꯡ, ꯃꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ, ꯅꯤꯁꯥꯁꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯁꯦꯌꯔꯤꯡꯁꯦ ꯇꯥꯔꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯇ ꯅꯠꯇꯅ ꯆꯍꯤ ꯑꯁꯨꯛ ꯐꯥꯕꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯕꯥꯔꯗꯦꯒ ꯇꯧꯔꯝꯕ, ꯍꯥꯏꯗꯤ ꯅꯤꯁꯥ ꯇꯣꯛꯂꯛꯄ ꯑꯗꯨ ꯐꯥꯔꯦ ꯀꯥꯏꯅ ꯇꯧꯔꯝꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯏꯅ ꯆꯍꯤ ꯑꯁꯨꯛ ꯌꯥꯝ ꯁꯥꯡꯅ ꯅꯤꯁꯥ ꯇꯣꯛꯄ ꯉꯝꯃꯤꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄꯒꯤꯅꯤꯀꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃ ꯑꯩꯉꯣꯟꯗ ꯐꯪꯉꯀꯥꯟꯗ ꯑꯩꯁꯨ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯏꯊꯤꯜꯁꯦ ꯍꯦꯟꯅ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯤꯇꯤꯡꯒꯤ ꯔꯨꯝꯗꯨꯗ ꯉꯁꯥꯏꯒꯤ 12 ꯁ꯭ꯇꯦꯞ ꯑꯅ ꯑꯃ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ, ꯈꯣꯡꯊꯥꯡ 12 ꯑꯅ꯫ ꯈꯣꯡꯊꯥꯡ 12ꯁꯦ ꯉꯁꯤꯈꯛ ꯑꯩꯅ ꯍꯣꯠꯅꯔꯒ ꯍꯌꯦꯡꯈꯛ ꯍꯣꯠꯅꯔꯒ ꯂꯣꯏꯒꯗꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯊꯣꯛꯏꯕ, ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡꯊꯥꯡ 12ꯁꯦ ꯄꯥꯟꯖꯜꯂꯒ ꯆꯠꯂꯀꯥꯟꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯤꯁꯥ ꯌꯥꯎꯗꯅ ꯁꯦꯡꯅ ꯆꯨꯝꯅ ꯂꯩꯕ ꯉꯝꯃꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯉꯁꯤꯗꯤ ꯑꯩ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯒꯤ ꯐꯦꯃꯤꯂꯤꯗ ꯊꯥꯖꯗꯕ ꯂꯩꯔꯝꯕ, ꯏꯆꯥꯒ ꯑꯩꯒ ꯂꯩꯅꯔꯝꯕ ꯒꯦꯞ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯒꯤ ꯊꯕꯛ ꯆꯤꯟꯖꯕꯒꯤ ꯍꯥꯏꯇꯥꯔꯦ, ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯕꯁꯦ, ꯄꯄꯥꯁꯦ ꯑꯩꯈꯣꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ ꯀꯨꯏꯔꯦ ꯀꯥꯏꯅ ꯅꯣꯡꯇ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤꯅꯁꯨ ꯈꯜꯂꯨꯗ꯭ꯔꯕ ꯃꯣꯏꯗꯣ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯪꯕꯒ ꯍꯧꯔꯕ, ꯆꯥꯃꯤꯟꯅꯕ ꯐꯪꯗꯦ,
ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯧꯕꯗ ꯅꯣꯡꯇ ꯁꯪꯗꯦ ꯀ ꯃꯆꯤꯟꯅ ꯍꯥꯏꯕ ꯍꯧꯔꯕ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯁꯦ ꯗꯥꯏꯠꯇ ꯂꯩꯕ ꯃꯄꯥ ꯑꯃꯒꯤ ꯊꯧꯗꯥꯡꯁꯦ ꯂꯧꯕ ꯍꯧꯔꯕ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯗ ꯌꯥꯝ ꯄꯔꯐꯦꯛ ꯑꯣꯏꯕ ꯑꯣꯏꯗꯕꯒꯤ ꯅꯠꯇꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯗꯥꯏꯠꯇ ꯑꯩꯅ ꯉꯝꯖꯕ ꯆꯥꯡꯗ khara khara lauraga chatpa ngamaba haitare nongmadi aisu amamba pumnamak asi mangkhiduna korongna nikthina nganbagum ngalakhi wakiba pumnamak awaba manglan amakhakki warigum mangki pumnamak asi manghaidraba makumang oiramki ai taibangna mikap thoklakpada kayada haraujaki ai isana isabu masak khangjarakhi ai su miyoibani aigi su punsigi pandam leijai pamjaba sintha leijai ai su hotnaba ngami hojikti ai su matamasigi leinariba hotnaba kanba nahasing asigi marakta ama oiduna afaba achumba lambida chatuna imung manungbu momon nokna nungaina thamnaba hotnajeri ai ama leiri haibagi makoina su yamna chawthokche samaj marakta tinduna punsi asi marek mahau thokna hingba ngamjari ninjaba sinthasu banglada laglani Irom hanna hanna chodlava habjangi thamoigi wahina amuktam okalo shima momon momon oktuna Irom ko thawayo inna chikna otharani nanakta kaplenu thawayo Hojik tabikre drugs ki cheitheng mari leinana akhanana semjaba thoram ngasigi thoram asida tahan chaki ba isai sing RJH tagi ho ima RJH amadi Anil RK tagi 9th of June amadi Pradeep Nongthombam tagi thawaiwo thoram asi tahan jakhibaga loinana ngasigi damaktadi Naharolgi Khonjel thoram lanthokjaba matang asida loijari tabiriba singbu adongi thoram lanthokcharibi Thoungambi Irom amadi Chaplina Maisnam na amukka hanna khurumjari